PLA ni haina faraba miyoi ama lokaptagi nanthoktuna chenkhre lona thingkraba lalolo PLA ni haina security force na faraga Imphal East ki hangang police station ki custody de thamlakpa miyoi ama ngasi ayuk nanthoktuna chenkhre hairi press na phangwa pawge likhul amagi matung ina police custody de gi nanthoktuna chenkhi bagi thodok asi ngasi ayuk pung 9:30 rom tarakba aduai de thokibani PS adugi lokaptagi mabo mapal thoganaba police personnel kharana puthorakpada achengba tanja yenglaga nanthoktuna chenkhibani hairi nanthoktuna chenkhriba miyoi adugi mamingna Nepram lemba maitai Elias Tomba chahi kunmari kawi Imphal East ki nongada Santipur makha lekai dagi N Devagi machanupani miyoi si haukiba Mars 13 da security force na RPF PLA gi lanmi ni haina hangang PS ki manung chanba khabaisoi area dagi phagat kibani madugi matung hangang PS na mahaki mathakta arm ek ki makhada FIR ama palaga makhata na thigana court ki order amagi matung ina police station asigi custody da phajinduna thamlakhibani hairi miyoi si nanthoktuna chenkhre ba pawhek phangbaga mahakna chalamba yai haina chingnaba tongan ba mafam singda police ki maikai dagi mahaki khongol liduna pak sana thi humbagi thabak sathaki pawasi phongba matam phawadi hairiba miyoi adu phagatpagi paw leitri